mayambu ahanba maktada incredible story Manipurgi maikaidagi taramna uksari ngasisu mayamgi damak yamna nungairaba emotional romance movie ama puduna laksari movie asigi maming A Moment to Remember movie asi 2004 da release tawkhibani movie asi aduki matik yamna fajaba nungsibagi hawrafam oiriba movie amani movie asigi remake oina Hindi da su Sayaara haina ama puthokhrabani movie asigi rating aduki matik yamna wangi movie asina fangkiba rating khara pallabada IMDb rating da 10 gi manungda 8.1 Just Dial da 10 gi manungda 8.2 Rotten Tomatoes da 90% Google users na 93% like pikiba movie amani movie asina award kaya amasu fangki Korean movie gi history da khwaidagi romantic oiba khwaidagi emotional oiba movie amasu oiri movie asida saktam langliba miyoi kharagi maming pallabada Sujin gi saktam da maming leirabi actress Son Jae-jin mahak asi classic hairiba movie adudasu heroine kumkiba nupi aduni Chelsu gi saktam da Jong Woo Sun Sujin gi partner amagi saktam da Baek Jong Haek movie asigi director John Hae Lee movie asigi writer na Kim Jong Ha na oiri movie asigi samlapo wari khara pallabada yamna nungsinana leiriba matay banaw amagi mafamda nupi adu Alzheimer amana narakadori Alzheimer aduna naraklaba matungda magi haukraba punsi magi mapuroiba mama mapa pumnamak loina kaukhidoribani matam maduda magi mapuroibana mabu kayagi matik nungsijaba kayagi matik magi damak wajaba makhoi anigi nungsinabagi wari pumba movie asidagi mayam punna taminarasi movie asina haurakpada aikoina Sujin kaubi nupi amabu uba fangi mahak haujik makutta ticket ani paiduna railway station amada famduna leiribani Sujinna haujik mafam asida ngaiduna leiriba asi maga nuksinariba nupa aduni ngasi asi maga nuksinariba nupa aduga yum thaduktuna chenkrasi haiduna hainaribani Sujinna su nupa aduna lakadaba maikei adu yengduna leirambi nupa asibu lakpa ngaiba matamda yamna su warami phana yamna thengjilaklaba fawbada mafam asida kanagumba amata laamde asumna tawba asida Sujin yamna nungaitaba fawrambi mathangi sinda Sujil cold drink ama leinabagi damak store amada laami aduga cold drink adu leiba loiraba matung paisa piramduna store adudagi thoglaklambi mana khara asum thoklaklaba matungda bap taraklambi cold drink adugi paisa di piramle adubu mana cold drink adudi pudabi lakle haiduna asidagi Sujinna amuk store aduda halaktuna laami store adugi thong aduda nupa amaga thengnarami nupa adugi makhuttasu mana leikhiba cold drink aduga chap manaba ama pairami Sujinna store manung aduda yengakpada kana amata leiba ude aduga mana leiramba cold drink adusu mafam aduda leiba ude asidagi mana khalami adudi nupa asina pairiba cold drink asi magi duni haiduna masidagi Sujinna nupa adugi makhuttagi cold drink adu munduna thakto ami Sujinna tawriba mataw asi nupa adu wa kari amata haidabi adumak yengduna leirami Sujil adu cold drink adu thakpa loiraba matungda adumak mafam asidagi chatkirami nupa asinasu magi masada angakpa amadi fawrambi nupi asina tawriba asi karino haiduna asigi matungda Sujin bus amada tongduna laami bus aduda mana ticket kakke haiduna yengakpa matamda magi bag manungda purse ti yawramdre masidagi mana khangami mana iroi loibada purse asi sijanakhiba mafam asi store adudani haiba asi aduna magi bag adu store da soidana leiramlagani haiduna store aduda amuk thuna laami store aduda Sujinna sangakpa aduda counter da leiriba nupa aduna magi purse amadi cold drink adu puthoktuna pirai aduga hairai Madam di adongi purse amadi cold drink asi pudabi adumak mangaga chatkre haujikti Sujinna su khangami mana thakluriba cold drink adu nupa adugini haiba Sujinna store adudagi thoklaklaba matungda nupa adu leibra haiduna store adugi akoibada koyeng yengami adubu nupa adudi leiba uramde haujikti Sujin su yumda amuk halaami aduga makhoigi parents ka phaminaduna leirambi matam masida magi mapana sukhangami Sujil asi maga nungsinaba nupaga punna chenkinabagidamak thaurang tawrure haiba asi adubu Sujindadi kari amata hairamde mathangi numitta Sujin amadi magi mapaga tawduna mapagi construction site amada laami maramdi Sujingi mapa asi construction company asigi CEO oirami construction site adu yawraba matungda Sujinna mapada hairami aidi gari manung asida adum famduna leirambage maramdi mapan asi upun jamna thangi aduga yamna sumotlambi asidagi Sujingi mapasu construction site aduda kakhat khirambi
Matam asida aikoina nupa anibu marei jenaduna leiriba asi aikoina uba fangi. Asida uriba nupa asi numidangi matamda Sujinna cold drink munduna thakhiba nupa aduni. Nupa asigi maming Cheolsu kawi. Mahak mafam asida labor ama oina thabak tawduna leiribani. Aduga hojik mafam asida maga marei jenariba nupa asina construction asigi supervisor gani. Cheolsuna khwaidagi oiba pamjaba asi architect ama oiba aduni. Maram asina mahak architecture su tamami. Makhoi anina asumna leiringai Sujingi mapa mafam asida yauraklambi. Sujingi mapagi mafamda supervisor aduna hairambi. Ngasi aikoina tawgadaba floor da concrete haigadaba asi Cheolsuna thingduna leire. Hojik flooring tawba asi yararoi haiduna. Adubu aikoina di concrete asi hainabagi damak pochai sing loina arrange tawduna ready tawduna thamlabani. Karigumba ngasi asi aikoina concrete asi haidaba taragadi pochai pumnamak loina mangani. Aduga ngasigi numitsimasu loina mangadoribani. Cheolsuna hairai hojik aikoina mafam asida floor concrete haiba taragadi yamna khudongthiningai oiragani. Aduna hojik floor concrete asi haiba yakhiroi. Karigumba aikoina tangaimak fadana ngasi asi hairuba taragadi sungsoi soidana roof asi ningkhairakani. Maramdi mafam asida leiriba pillar sing floor sing asi amata fajana kangdribani. Karigumba aikoina anam kanduna thabak asi tawruba taragadi mara leijadraba miyoi kaya amabusu soidana sigadoribani. Sujingi mapana Cheolsugi mafamda nangi namingdi kari kawi haiduna hangai. Cheolsuna hairai aina nangi nafamda aigi ming asi tararak hena haikrabani. Aduna ai ngasidi aigi ming hairaroi hairamduna mafam asidagi yamna sauna thokhirammi. Sujinsu hojik car manung aduda famduna leiribani. Cheolsuna thoklakliba adu uba matamda mana sukhangami adudi ngarang numidangi matamda mana cold drink munduna thakhibaduni haiba asi. Matam asida Sujingi mapasu gari aduda kakhalai aduga yamna nungaitana hairai. Haujikangi angang nupa macasing asi wari sanaba amata yade yamna saugalli. Asumna haiduna makhoi ani mafam asidagi gari adu thauduna thoklaklambi. Haujik amuk aikoina uba fangliba asi Sujin magi office ta leirambi. Sujil asi fashion designer amani. Magi office asi haujik renovation tawduna leiribani. Adubu haujik makhoigi renovation tawba asi loisindabi leirambi. Matam asida magi partner adu wakhan yamna nungairamde. Maramdi makhoina tawgadoriba thabak mayam asiga makhoigi office asidi haujik kari amata sem saba loidribani. Asidagi Sujinna magi office asi renovation tawba matamda mateng pangbinabagi damak magi mapagi mafamda call tawrami. Aduga makhoigi office asi renovation tawba matamda mateng pangbinabagi damak hairami. Sujingi mapana Sujinda asumna hairaami. Fare adu oirabadi aina nangi mateng pangnabagi damak nupa amabu tharaklage. Adubu mangonda wakari sunganglunu mana thokpa adumak tawhallu. Maramdi nupa adu yamna sauganbani. Sujinda su mapagi mafamda hairambi. Adudi nupa adu makok khara leikhatpa oiba jatla. Asumna haiduna makhoi ani noammi. Ngaihaki matungda mafam asida Cheolsu su laambi. Mana lakpa asi ubada Sujindi yamna ngaammi. Sujingi mapana Cheolsu bu mafam asida tharaklibagi maramdi Cheolsu asi thabak tawba matamda yamna saugalabasu magi tawriba thabak asidadi aduki matik yamna haisingba knowledge yamna leiba miyoi ama oirambi. Haujik Cheolsu su Sujingi mafamda kari amata haira amde. Sujinbusu mana kari su thawoina jenga amde. Cheolsuna wall adugi manakta changakpa matamda wall asi phibam yamna charamdre. Asidagi Cheolsuna nungthang ama paiduna wall asi thugaiba hauraklambi. Sujinsu haujik mafam asidagi yamna thuna thoklak ambi. Aduga cold drink machine amada coil thadaduna cold drink amabu thakke haiduna tawrambi. Adubu cold drink adu Sujinna thakdringai mafam asida Cheolsu changaktuna cold drink adubu lauraga thakto ambi. Matang asida Cheolsuna tawriba thabak asi numidangi matamda Sujinna tawkhiba mawong aduga chap manai. Cold drink adu thakpa loiraba matungda kari amata hairamdabi Cheolsu mafam adudagi adumak chatkhirambi. Aduga magi garida kakhatuna famduna leirambi. Matam asida Sujingi manakta huranba ama bike thauduna laaga Sujingi bag adubu laktuna bike thauraga chatkhinaba tawrambi. Cheolsuna su tawriba pumnamak loina urambi. Matam asida magi kargi thong adu hangdoraktuna huranba nupa adubu bike aduda thong aduna thomjinduna nupa adu mafam aduda accident thoambi. Cheolsuna Sujigi bag adu laukhatuna Sujingi mafamda pirambi. Aduga lipsu pibirambi. Makhoi anina asum lambi aduda gari thauduna lakpa matamda Sujinna Cheolsuda mana tawkhriba numidangi matamda tawriba aranba thabak adugi damak ngakpinaba haijarami. Adubu Cheolsuna di Sujinna hairiba adu kari amata tadaba amagum kari amata khumdabi tuminna adumak leirambi.
ꯑꯗꯨꯒ ꯁꯨꯖꯤꯟꯒꯤ ꯃꯌꯨꯝ ꯃꯄꯥ ꯌꯧꯔꯗꯨꯅ ꯁꯨꯖꯤꯜ ꯑꯗꯨ ꯃꯌꯨꯝꯗ ꯊꯅꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯨꯖꯤꯟꯅ ꯆꯦꯜꯁꯨꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯇ ꯃꯉꯣꯟꯗ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯦꯜꯁꯨꯒ ꯎꯅꯅꯕꯒꯤꯗꯃꯛꯁꯨ ꯃꯥꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯁꯨꯖꯤꯟꯅ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯆꯦꯜꯁꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯨꯖꯤꯟꯅ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯈꯔꯒ ꯇꯧꯗꯨꯅ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯁꯨ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯈꯔꯒ ꯇꯧꯗꯨꯅ ꯖꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯖꯤꯟꯁꯨ ꯆꯦꯜꯁꯨꯅ ꯎꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯦꯜꯁꯨꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯨꯖꯤꯟꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯅ ꯀꯔꯤꯁꯨ ꯍꯟꯅ ꯌꯦꯡꯉꯛꯑꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯁꯨꯖꯤꯟ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯆꯦꯜꯁꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯕ ꯎꯕꯗꯒꯤ ꯆꯪꯉꯛꯏꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯖꯤꯟꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯨꯖꯤꯟ ꯑꯃꯗꯤ ꯆꯦꯜꯁꯨ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯀꯨꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯦꯜꯁꯨꯅ ꯁꯨꯖꯤꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯗ꯭ꯔꯤꯡꯛꯁ ꯑꯁꯤ ꯊꯛꯎ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯗ꯭ꯔꯤꯡꯛꯁ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯊꯛꯄ ꯉꯝꯂꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯥꯞꯊꯣꯛꯅꯍꯟꯕ ꯉꯝꯂꯣꯏ꯫ ꯁꯨꯖꯤꯟꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯗ꯭ꯔꯤꯡꯛꯁ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯊꯛꯄ ꯉꯝꯗ꯭ꯔꯕꯗꯤ? ꯆꯦꯜꯁꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯝꯂꯥꯟꯕ ꯂꯝꯂꯥꯟꯕꯤ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯅꯗꯕ ꯑꯃꯒꯨꯝ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯖꯤꯟꯅ ꯗ꯭ꯔꯤꯡꯛꯁ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯣꯏꯅ ꯊꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯤꯁ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯁꯩꯌꯧ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯒ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯗꯨꯃꯛ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯦꯜꯁꯨꯅꯁꯨ ꯁꯨꯖꯤꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯆꯦꯜꯁꯨꯅ ꯃꯥꯒꯤ ꯃꯇꯝ ꯑꯌꯥꯝꯕ ꯄꯨꯝꯕ ꯁꯨꯖꯤꯟꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯨꯖꯤꯟꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯁꯨꯖꯤꯟꯅꯁꯨ ꯆꯞ ꯃꯥꯟꯅꯩ, ꯆꯦꯜꯁꯨꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯨꯖꯤꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯋꯤꯡ ꯑꯃꯗ ꯐꯝꯗꯨꯅ ꯀꯣꯐꯤ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯖꯤꯟꯗꯤ ꯃꯥꯒꯤ ꯀꯣꯐꯤ ꯀꯞ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯖꯤꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯄꯥꯅꯁꯨ ꯈꯪꯉꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯕꯨ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯁꯤ꯫ ꯁꯨꯖꯤꯟꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ? ꯏꯄꯥꯗ ꯀꯔꯤꯁꯨ ꯏꯀꯥꯏꯕ ꯂꯩꯇꯅ ꯍꯥꯏꯌꯨ꯫ ꯑꯗꯨꯕꯨ ꯁꯨꯖꯤꯟꯅꯗꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯅ ꯑꯃꯨꯛꯀ ꯍꯪꯉꯛꯏ, ꯅꯪ ꯏꯄꯥꯗ ꯀꯔꯤꯁꯨ ꯏꯀꯥꯏꯕ ꯇꯧꯒꯅꯨ, ꯑꯗꯨꯃꯛ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯖꯤꯟꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯍꯥꯛ ꯑꯥꯔꯀꯤꯇꯦꯛ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯖꯤꯟꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯒ ꯑꯃꯨꯛꯇꯪ ꯎꯅꯅꯕ ꯁꯛ ꯈꯪꯅꯅꯕꯒꯤꯗꯃꯛ ꯅꯪꯅ ꯃꯇꯝ ꯑꯃ ꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯨꯖꯤꯟꯅ ꯆꯦꯜꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯆꯦꯜꯁꯨ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯕꯕꯥꯅꯁꯨ ꯅꯪꯒ ꯁꯛ ꯈꯪꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯆꯦꯜꯁꯨꯅ ꯍꯥꯏꯔꯛꯏ, ꯁꯨꯖꯤꯟ, ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯕ ꯉꯝꯈꯤꯔꯣꯏ꯫ ꯑꯩ ꯍꯧꯖꯤꯛ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ꯫ ꯌꯦꯡꯉꯣ, ꯅꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯅꯤ ꯑꯃꯒꯤ CEO ꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯊꯕꯛ ꯌꯥꯎꯔꯤꯕ ꯂꯦꯕꯔ ꯑꯃꯅꯤ꯫ ꯅꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯐꯝꯗꯗꯤ ꯄꯨꯝꯅꯃꯛ ꯂꯩ꯫ ꯀꯔꯤꯁꯨ ꯉꯝꯂꯣꯏꯗꯧꯕ, ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯃꯥꯅ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯌꯦꯡꯉꯣ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯕꯨ ꯂꯩꯔꯤ? ꯑꯩꯗꯤ ꯑꯩ ꯏꯊꯟꯗꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯃꯛ ꯂꯩꯅꯕ ꯌꯨꯝ ꯃꯆꯥ ꯑꯃꯐꯥꯎ ꯂꯩꯕ ꯅꯠꯇꯦ꯫ ꯅꯪꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯒꯨꯝꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗꯗꯤ ꯑꯩ ꯀꯔꯤꯁꯨ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯏꯃꯥ ꯕꯕꯥ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯗꯤ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯈꯣꯏꯒ ꯁꯪꯒ ꯇꯧꯕ ꯑꯁꯤ ꯌꯥꯔꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯖꯤꯟꯅ ꯆꯦꯜꯁꯨꯕꯨ ꯀꯟꯚꯤꯟꯁ ꯇꯧꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯜꯁꯨꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯕꯣꯏ ꯑꯃꯅꯤ, ꯍꯥꯏꯕꯗꯤ ꯊꯕꯛꯅ ꯎꯠꯄ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯅ ꯁꯨꯖꯤꯟꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯨꯖꯤꯟ ꯑꯃꯗꯤ ꯆꯦꯜꯁꯨ ꯃꯈꯣꯏ ꯑꯅꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯁꯨꯖꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯠꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯖꯤꯟꯅ ꯃꯈꯣꯏꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯗ, ꯕꯕꯥ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ? ꯁꯨꯖꯤꯟꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ? ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯂꯒ? ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯁꯨꯖꯤꯟꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯁꯨꯒ ꯎꯅꯅꯕꯒꯤꯗꯃꯛ ꯀꯧꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯆꯦꯜꯁꯨ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯄꯥꯝꯗꯦ, ꯂꯨꯍꯣꯡꯕ ꯑꯗꯨ ꯄꯥꯝꯂꯝꯃꯤ꯫
ꯁꯨꯖꯤꯟꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯇꯦꯕꯜ ꯑꯗꯨꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯕꯒꯤꯗꯃꯛ ꯐꯝꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯆꯦꯜꯁꯨꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯐꯝꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯁꯨꯖꯤꯟꯒꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯁꯤꯗꯒꯤ ꯃꯥ ꯋꯥꯁꯔꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯁꯨꯖꯤꯟꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯖꯤꯟꯒꯤ ꯃꯄꯥꯅ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯍꯪꯂꯛꯂꯝꯃꯤ, ꯅꯪꯒꯤ ꯏꯃꯨꯡꯗ ꯀꯅꯥ ꯀꯅꯥ ꯂꯩ? ꯆꯦꯜꯁꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯏꯊꯟꯗꯅꯤ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯏꯃꯥ ꯏꯄꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯁꯨꯖꯤꯟꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯍꯪꯉꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯅꯪꯒꯤꯗꯃꯛ ꯅꯁꯥꯒꯤ ꯑꯣꯏꯕ ꯌꯨꯝꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯜꯁꯨꯅꯁꯨ ꯈꯨꯝꯃꯤ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯌꯨꯝ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ꯫ ꯆꯦꯜꯁꯨꯅ ꯈꯪꯉꯝꯃꯤ ꯁꯨꯖꯤꯟꯒꯤ ꯃꯄꯥꯒꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯀꯔꯤ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯃꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯆꯦꯜꯁꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯁꯨꯖꯤꯟꯒꯤ ꯃꯃꯥꯅ ꯃꯍꯥꯛ ꯆꯠꯇꯕꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯖꯤꯟꯒꯤ ꯃꯄꯥꯅ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯅ ꯑꯩꯒꯤ ꯊꯕꯛ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯕꯅꯤ, ꯅꯪꯒꯨꯝꯕ ꯑꯃꯒ ꯑꯩꯒ ꯃꯇꯧ ꯀꯔꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯒꯗꯣꯔꯤꯕꯅꯣ? ꯅꯪꯅ ꯀꯔꯤ ꯋꯥꯈꯟꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯖꯟꯅꯔꯤꯕꯅꯣ? ꯆꯦꯜꯁꯨꯅꯗꯤ ꯁꯨꯖꯤꯟꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯕꯛ ꯑꯇꯣꯞꯄ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨꯁꯨ ꯂꯩ, ꯑꯗꯨꯕꯨ ꯃꯥ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯄꯤꯈ꯭ꯔꯦ, ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯁꯨꯖꯤꯟꯒ ꯎꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯨꯖꯤꯟꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯅꯤ, ꯑꯁꯤꯗꯒꯤ ꯃꯥ ꯋꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯌꯤꯡꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯊꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯦꯛꯊꯈꯤꯕ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯣꯝꯁꯤꯟꯅꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯆꯦꯜꯁꯨ ꯍꯣꯏꯅꯁꯨ ꯃꯄꯥꯟꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯁꯨꯖꯤꯟꯒꯤ ꯃꯆꯦꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯖꯤꯟ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯦꯜꯁꯨ ꯆꯪꯁꯜꯂꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯄꯨ ꯇꯥꯔꯤꯕ ꯑꯗꯨꯗꯒꯤ ꯂꯧꯈꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯦꯛꯁꯦꯁꯤꯚ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯒꯤꯅꯤ ꯍꯥꯏꯗꯨꯅ, ꯍꯧꯖꯤꯛ ꯃꯥꯅ ꯇꯨꯝꯂꯤꯕ ꯑꯁꯤꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯨꯖꯤꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯦꯜꯁꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯦꯜꯁꯨꯕꯨ ꯌꯥꯝꯅ ꯆꯦꯠꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯁꯨꯖꯤꯟꯒꯤ ꯃꯄꯥꯅꯁꯨ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯁꯨꯖꯤꯟ ꯑꯃꯗꯤ ꯆꯦꯜꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯁꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯤ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯆꯦꯜꯁꯨꯁꯨ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯤꯕ ꯑꯥꯔꯀꯤꯇꯦꯛ ꯑꯣꯏꯕꯒꯤ ꯗꯤꯒ꯭ꯔꯤ ꯑꯗꯨ ꯐꯪꯂꯗꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯥꯔꯀꯤꯇꯦꯛ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯦꯜꯁꯨꯁꯨ ꯃꯥꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯔꯐꯦꯛ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯕ ꯉꯝꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯖꯤꯟꯅ ꯒ꯭ꯌꯥꯁꯇ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯊꯥꯡꯒꯠꯇꯨꯅ ꯊꯅꯝꯂꯒ ꯀꯥꯎꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯜꯁꯨꯅ ꯆꯪꯁꯜꯂꯛꯇꯨꯅ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯕꯨ ꯃꯨꯊꯠꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯁꯨꯖꯤꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯜꯁꯨꯅ ꯁꯨꯖꯤꯟꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ, ꯃꯔꯝꯗꯤ ꯁꯨꯖꯤꯟ ꯑꯁꯤ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯗꯨꯗ ꯎꯕ ꯐꯪꯉꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯨꯖꯤꯟꯒꯤ ꯃꯄꯥꯅ ꯅꯨꯄꯥ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯦꯜꯁꯨꯒ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯕꯨ ꯄꯥꯏꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯅꯨꯄꯥ ꯑꯁꯤꯒ ꯆꯦꯜꯁꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯃꯦꯒꯅꯤꯐꯤꯁꯦꯟꯠ ꯑꯣꯏꯕ ꯌꯨꯝ ꯑꯃ ꯑꯩꯒꯤꯗꯃꯛ ꯁꯥꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯪꯅ ꯌꯥꯝꯅ ꯐꯖꯔꯕ ꯃꯣꯗꯦꯜ ꯑꯃ ꯑꯩꯒꯤꯗꯃꯛ ꯁꯦꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯆꯦꯜꯁꯨꯅꯁꯨ ꯌꯥꯔꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯐꯖꯔꯕ ꯃꯣꯗꯦꯜ ꯑꯃꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯐꯖꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯆꯦꯜꯁꯨꯅ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯕ ꯑꯁꯤꯗ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯁꯨꯖꯤꯟꯅꯁꯨ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯨꯖꯤꯟꯒꯤ ꯃꯄꯥꯅꯁꯨ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗ ꯁꯥꯎꯅꯤꯡꯕ
ꯄꯥꯝꯗꯕ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯔꯦ ꯃꯔꯝꯗꯤ ꯃꯥꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯆꯦꯜꯁꯨ ꯑꯁꯤ ꯌꯥꯝꯅ ꯀꯦꯄꯥꯕꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯁꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯨꯖꯤꯟ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯆꯪꯒꯗꯣꯔꯤꯕ ꯌꯨꯝ ꯑꯁꯤ ꯃꯥꯒꯤ ꯃꯌꯨꯝ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯆꯦꯜꯁꯨ ꯂꯩꯔꯝꯃꯤ꯫ ꯆꯦꯜꯁꯨꯕꯨ ꯎꯕꯗꯒꯤꯗꯤ ꯃꯥꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯆꯪꯂꯛꯂꯤꯕ ꯌꯨꯝ ꯑꯁꯤ ꯑꯁꯦꯡꯕ ꯃꯣꯏꯒꯤ ꯌꯨꯝꯗꯨꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯁꯨꯖꯤꯟꯒꯤ ꯋꯥꯈꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯍꯦꯛ ꯀꯥꯎꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯋꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯤꯗꯒꯤꯁꯨ ꯃꯁꯥꯅ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯨꯖꯤꯟꯒꯤ ꯃꯐꯝꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯁꯨꯖꯤꯟꯅꯁꯨ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ ꯃꯥꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯀꯥꯎꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯨꯖꯤꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯃꯊꯪꯒꯤ ꯋꯤꯛꯇ ꯂꯥꯛꯎ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯆꯦꯛꯑꯞ ꯈꯔꯕꯨ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯁꯨꯖꯤꯟꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯆꯦꯜꯁꯨꯁꯨ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯆꯦꯜꯁꯨꯅ ꯁꯨꯖꯤꯟꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯗꯨꯃꯛ ꯀꯥꯏꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯨꯖꯤꯟ ꯑꯁꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯋꯤꯛ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯛꯎ ꯍꯥꯏꯕ ꯑꯗꯨ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯋꯤꯛ 2ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯁꯦꯝꯄꯜ ꯑꯣꯏꯕ ꯀꯣꯏꯁꯟ ꯈꯔꯕꯨ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯑꯁꯤ ꯀꯌꯥꯅꯣ? ꯑꯗꯨꯒ ꯃꯥꯒꯤ ꯕꯥꯔꯊꯗꯦ ꯑꯁꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯇꯥꯏ? ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯂꯥꯏꯠ ꯉꯥꯜꯂꯕꯗꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯂꯦꯞꯀꯅꯤ? ꯑꯗꯨꯒ ꯀꯔꯤ ꯃꯆꯨꯒꯤ ꯂꯥꯏꯠ ꯉꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯒꯅꯤ? ꯗꯣꯛꯇꯔ ꯑꯁꯤꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯁꯨꯖꯤꯟꯅꯗꯤ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯇꯦꯁ ꯈꯔꯕꯨ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯨꯖꯤꯟ ꯑꯁꯤ ꯃꯌꯨꯝꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯁꯨꯖꯤꯟꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯥꯔꯠꯅꯔ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯠꯅꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯗꯅꯕꯒꯤꯗꯃꯛ ꯃꯥ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯑꯁꯤꯁꯨ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯥꯏꯚꯣꯔꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯖꯤꯟꯒ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯖꯤꯟꯅꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯆꯦꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯨꯖꯤꯟ ꯑꯃꯗꯤ ꯆꯦꯜꯁꯨ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯂꯨ ꯁꯤꯖꯤꯟꯅꯗꯨꯅ ꯐꯣꯇꯣ ꯈꯔꯕꯨ ꯅꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯐ꯭ꯔꯤꯖ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯒꯠꯂꯒ ꯐ꯭ꯔꯤꯖ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤꯕꯗꯨ ꯀꯔꯤ ꯂꯧꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯥ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯍꯥꯏꯗꯨꯅ꯫ ꯆꯦꯜꯁꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯁꯤꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯅ꯫ ꯁꯨꯖꯤꯟꯅ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯅꯞꯂꯤꯕ ꯒ꯭ꯂꯨ ꯑꯁꯤ ꯀꯅꯥꯅ ꯅꯞꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯆꯦꯜꯁꯨꯅꯁꯨ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯁꯨꯖꯤꯟ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯁꯤꯗ ꯒ꯭ꯂꯨ ꯅꯞꯄꯤꯕ ꯑꯁꯤ ꯅꯪꯅ ꯍꯧꯖꯤꯛꯇ ꯅꯞꯂꯝꯂꯤꯕꯗꯨꯗꯤ꯫ ꯑꯁꯤꯗꯒꯤ ꯆꯦꯜꯁꯨꯅ ꯁꯨꯖꯤꯟꯒꯤ ꯃꯐꯝꯗ ꯍꯪꯉꯛꯏ, ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯕ ꯑꯗꯨ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ꯫ ꯆꯦꯜꯁꯨꯅ ꯑꯁꯨꯝꯅ ꯍꯪꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯅꯁꯨ ꯈꯪꯏ ꯑꯗꯨꯗꯤ ꯁꯨꯖꯤꯟ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯁꯨꯖꯤꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯗꯣꯛꯇꯔꯗ ꯆꯠꯂꯨꯕ ꯑꯗꯨ ꯃꯊꯪꯒꯤ ꯋꯤꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯃꯊꯪꯒꯤ ꯋꯤꯛꯇ ꯁꯨꯖꯤꯟ ꯑꯗꯨ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯨꯖꯤꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯇꯧꯈ꯭ꯔꯤꯕ ꯇꯦꯁꯁꯤꯡ ꯑꯗꯨꯒꯤ ꯔꯤꯖꯜ ꯑꯗꯨ ꯂꯥꯛꯂꯦ, ꯅꯪꯒꯤ ꯅꯁꯥꯗ ꯅꯥꯔꯤꯕ ꯑꯁꯤ ꯑꯦꯜꯖꯥꯏꯃꯔꯅꯤ꯫ ꯑꯦꯜꯖꯥꯏꯃꯔꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯁꯨꯖꯤꯟꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯅ ꯅꯥꯔꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤ ꯗꯤꯖꯤꯁ ꯃꯈꯜ ꯑꯃꯅꯤ, ꯃꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤꯅꯕꯨ ꯅꯥꯔꯕꯗꯤ ꯅꯪꯒꯤ ꯋꯥꯈꯟꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯂꯣꯏꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯀꯥꯎꯊꯣꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯍꯪꯕ ꯋꯥꯍꯪꯗ ꯅꯪꯅ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯈꯤꯗ꯭ꯔꯤꯕ ꯑꯗꯨ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕ, ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯅ ꯀꯥꯎꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯅꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯇꯝ ꯍꯧꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕꯒꯤ ꯃꯤꯑꯣꯏꯁꯨ ꯅꯪꯅ ꯂꯣꯏꯅ ꯀꯥꯎꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯅꯪ ꯅꯁꯥꯅ ꯅꯁꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ
ꯀꯥꯎꯔꯛꯀꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯖꯤꯟꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤ, ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯒꯨꯝꯂꯕ ꯂꯩꯅꯥ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯅꯥꯔꯤꯕꯅꯣ? ꯃꯁꯤꯕꯨ ꯀ꯭ꯌꯣꯔ ꯇꯧꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯪꯉꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯃꯤ, ꯃꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯦꯗꯤꯁꯤꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯄꯨꯊꯣꯛꯂꯤꯕ ꯃꯦꯗꯤꯁꯤꯟꯁꯤꯡ ꯑꯗꯨꯅ ꯂꯩꯅꯥ ꯑꯁꯤꯕꯨꯗꯤ ꯃꯔꯨ ꯐꯨꯡꯅ ꯃꯨꯠꯊꯠꯄꯗꯤ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯨꯖꯤꯟ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯟꯗꯒꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯆꯦꯜꯁꯨꯕꯨ ꯀꯥꯎꯈ꯭ꯔꯅꯤ ꯍꯥꯏꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯜꯁꯨꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯕꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯁꯨꯖꯤꯟꯅ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯒꯤ ꯑꯩ ꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ꯫ ꯆꯦꯜꯁꯨꯁꯨ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯕ ꯇꯧꯗꯅ, ꯍꯣꯏ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯋꯥꯅꯅꯕꯅꯤ, ꯇꯣꯛꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯁꯨꯖꯤꯟꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯣꯐꯤꯁꯇꯁꯨ ꯊꯕꯛ ꯇꯧꯕ ꯀꯔꯤ ꯑꯃꯠꯇ ꯆꯠꯇ꯭ꯔꯦ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯑꯗꯨꯃꯛ ꯁꯨꯖꯤꯟꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯑꯁꯤꯁꯨ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯦꯜꯁꯨ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯒ ꯇꯧꯗꯨꯅ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯇꯦꯐꯤꯜ ꯑꯗꯨ ꯄꯨꯊꯣꯛꯅꯗꯨꯅ ꯆꯥꯅꯕ ꯇꯧꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯦꯜꯁꯨꯁꯨ ꯁꯨꯖꯤꯟꯅ ꯍꯥꯞꯂꯛꯂꯤꯕ ꯃꯥꯒꯤ ꯇꯦꯐꯤꯜ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯛ ꯊꯪꯕ ꯇꯦꯐꯤꯜ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯆꯥꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯊꯪꯕ ꯇꯦꯐꯤꯜ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯗꯁꯨ ꯆꯥꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯖꯤꯟꯅ ꯃꯥꯒꯤ ꯆꯥꯅꯕꯒꯤꯗꯃꯛ ꯑꯦꯟꯁꯥꯡꯗꯤ ꯀꯔꯤ ꯑꯃꯠꯇ ꯍꯥꯞꯂꯛꯂꯝꯗ꯭ꯔꯦ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯂꯤꯛ ꯀꯥꯡꯕꯨ ꯑꯗꯨꯅꯁꯨ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯦꯜꯁꯨꯁꯨ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯁꯥꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯈꯜꯂꯝꯃꯤ, ꯁꯨꯖꯤꯟꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯆꯦꯜꯁꯨꯅ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯗꯕꯤ ꯁꯨꯖꯤꯟꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯨꯖꯤꯟꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯉꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅꯁꯨ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯁꯨꯖꯤꯟꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯑꯁꯤ ꯑꯦꯟꯖꯥꯏꯃꯔꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ, ꯐꯦꯃꯤꯂꯤ, ꯐ꯭ꯔꯦꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯎꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯃꯁꯥꯅ ꯃꯁꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯦꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯐꯨꯅꯕꯒꯤꯗꯃꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯑꯝꯃꯤ꯫ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯑꯗꯨꯅ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯨꯄꯤꯗ ꯅꯥꯔꯤꯕ ꯑꯦꯟꯖꯥꯏꯃꯔ ꯑꯁꯤꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯅꯥꯈ꯭ꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯟꯖꯥꯏꯃꯔꯅ ꯅꯥꯔꯕ ꯄꯦꯁꯦꯟ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅꯁꯨ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯁꯨꯖꯤꯟꯒꯤ ꯃꯐꯝꯗ ꯅꯥꯔꯤꯕ ꯑꯦꯟꯖꯥꯏꯃꯔ ꯑꯁꯤ ꯌꯥꯝꯅ ꯔꯦꯌꯔ ꯑꯣꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯅꯥꯈ꯭ꯔꯤꯕ ꯂꯩꯅꯥ ꯑꯗꯨꯒꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯑꯗꯨ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯥꯟꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯡ 3ꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯪꯉꯛꯈꯤ, ꯅꯪ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯨꯅ ꯈꯥꯡꯈꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯍꯥꯛ ꯑꯁꯤ ꯃꯁꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯔꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯁꯨꯖꯤꯟ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯗꯥꯏꯗ ꯆꯠꯀꯗꯧꯕꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯨꯝ ꯑꯁꯤ ꯃꯐꯝ ꯀꯗꯣꯝꯗ ꯆꯠꯂꯒ ꯌꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁꯃꯦꯟ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯂꯛꯏ, ꯃꯦꯗꯥꯝ, ꯅꯪ ꯀꯗꯣꯝꯗ ꯆꯠꯀꯗꯧꯕꯅꯣ? ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯧꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯁꯨꯖꯤꯟꯅꯗꯤ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯥ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯀꯔꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯄꯨꯂꯤꯁꯃꯦꯟ ꯑꯗꯨꯅ ꯑꯗꯨꯃꯛ ꯂꯝꯖꯤꯡꯕꯤꯗꯨꯅ ꯁꯨꯖꯤꯟ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒ ꯑꯣꯐꯤꯁ ꯑꯃꯠꯇꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯨꯖꯤꯟꯅꯁꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯛ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯖꯤꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯄꯨꯟꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯗꯨꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ
amuk nungsi chanana leirasi hairami Sujinnasu nupa adugi mafamda hairami nangna chatkraba matungdagidi chahi ani asigi matungda ngasina ahanbani aikhoi ani unariba asi nongmatasu nangna aibu unanabagi amukta fau lakte haiduna hairami haujikti Sujingi masadagi Chelsu asi magi nupani Chelsu amadi makhoi ani chahi ani punna leiminarakle haibasi magi wakhandagi loina pungkau kaukrabani aduga mafam asida leiriba nupa asina maga nungsinariba nupa aduni haiduna adumak khanduna leiribani adubu Sujingi wakhanda amuk khanghaudana ningsinglaklambi adudi Chelsu asi magi nupani aduga makhoi ani asi matam sangna kuina leiminarekle haiba asi masi khanglakpadagi dima mafam asidagi hogolaklambi aduga nupa asi karisu magi punsida mathau tadre haiduna hogolaktuna taxi amabu faraga mafam asidagi chatkhirami nakal amaromda Chelsuda amu ulaklambi Chelsu hujik thabak tawfam kari amata khanglamde mahak magi nupi Sujingi da makhanbada matha yamna sarami asidagi mana phone adu lokthokuna Sujingi mafamda call tawrambi adubu Sujingi phone adudi kanagumba amana paikhalaki aduga asumna hairi phone asi aina lambigi matai amadagi khunbani phone asigi mapu asi khangbiba yauragadi mapu asi yaunabagi damak amukta haibi kho haiduna hairi masi taba matamda Chelsu mayumda prap halaklambi aduga mana mayumda yorokpa matamdadi Sujin imungda leirambi Sujinnasu Chelsubu uba matamda mamitagi mapi taraklambi maramdi Sujinnasu khangami adudi haujikti magi mafamda leiriba anaba asigi matangda Chelsunasu loina khangkhre haiba asi Sujinna yamna nungaitana Chelsugi mafamda hairei aidi nangbu thadoktuna athuba matamda chatkragani aigi wakhandagi nakhoi pumnamakpu loina kaukhragani aikhoi anigi punsi mahing asi amaga yamna khetnare aina maram oiduna nangbu nangi punsi asi yamna khudongthiba nungaitaba mafam amada puba asi aina pamdre aduna hojikti aina nangbu punsi suppagi oina kauragani aduga aikhoi anigi nungsiba asisu matang asida loisallasi hairami wa asi taba matamda Chelsusu yamna kapambi aduga asumna hairi Sujin karino nangna hairiba adubu nang karisu adugumna tawroi nangna kanabusu punsi suppagi oina kauba leiroi nangi anaba asi sungsoi soidana fagani karigumba nangna aibu punsi suppa kaukhrabasu aina nangbu ningsingnabagi damak sungsoi soidana honagani aduga nangna aibu ningsingba thoktana kaukhrabasu aina anauba aikhoi anigi oiba nungsinaba nangna aibu ningsingba punsi ama amuk soidana semgani makhoi ani mafam asida aduki matik yamna kapminarami maramdi makhoi anina khangami adudi makhoi anigi tungi future asi karisu afaba oiraroi haiba asi adubu nongdambana makhoigi mafamda piriba awabasing asi makhoinadi yaba ngamlamde asigi matungdagi not macha kaya marom amubu semduna makhoigi yum asida thetuna thamami asumna tawribagi maramdi Sujinna karigumba amatabu kaudanabagi damak not chingasi uraga hena ningsingnabagi damak sinduna leiribani haujikti Chelsusu magi office chatnabagi damak thoglaklambi matam masida Sujinna Chelsugi mafamda hairambi ngasidi khara thuna yumda halau haiduna aina aigi family pumba loina invite tawkhrabani mafam asida aikhoi punna wari sananabagi damak ngaihaki matungda Chelsuna mayumda halaktringai Sujingi hanagi boyfriend adu yum asida laami aduga nupa asina hojik Sujingi mafamda hairaklambi aikoi ani mafam asi thadoktuna atopa mafam amada chatkrasi nangna hojik leiriba mafam asi leibada khudong thiningai oi hairambi Sujinnadi mafam asida lakliba nupa asi Chelsuni haiduna khalambi asidagi makhutta samduna imung aduda karigumba kharabu hainabagi damak kausilaklambi matam asida nupa adunasu Sujingi khajaida paiduna leirambi asumna leiringai tanja asida Chelsusu mayumda halaklambi tauramliba asi uba matamda Chelsu aduki matik yamna sauningami Chelsuna sangakpa adu uba matamda Sujin aduki matik yamna kiraduna nupa adugi maningda changsinduna lotlambi maramdi haujik Sujinna Chelsu asi mapung phana kaukhre aduna Chelsu asengba asi kanano haiba khangba ngamdrabani matam asida Chelsu yamna sauraduna nupa adugi manakta changsilaklaga yamna thina furambi aduga mabu yum asidagi yamna thuna chatkinabagi damak hairambi asumna tawribasing asi uba matamda Sujinnadi khalami adudi kanagumba ama laktuna magi nupa asibu hanabagi damak yamna tamthina fure haiduna
asumna tawribasing asi uba matamda magi anaba magi stress asi adum hengalaklambi tanja asida Sujingi family adusu mafam asida laami aduga Sujil asi mafam asida wanthaduna leirambadagidi hospital da pukhalaklambi Chelsu su Sujingi family gi mafamda Sujingi mafamda leiriba anaba Alzheimer asigi matangda hairambi Chelsu gi mafamda Sujingi mapana asumna hairambi fare adu oirabadi nang ngasidagidi Sujingi manaktagi yamna lapna chatkro nangna mabu senaba haibasi karisu oiraroi nangi thabak adu chatlingai mahak mathanda thamba matamda khudong thiningai kaya marom ama oiribani aduna ngasidagidi Sujin amadi aikoi punna leirage nangdi hanagi matawgumna thanda adumak leiro hairambi Sujingi mapana hairiba wafam asida Chelsu nadi yaningamde aduga asumna hairambi Sujin asi aigi nupini aduga aina mabu aduki matik yamna nungsi aina mafam kaidasu mabu thadoktuna mikup amata chatloi mahak aigi responsibility ni makoina asumna wari sanaduna leiringai Sujin mapanda thoglaklambi aduga thongjin mapan aduda leptuna ma urinate tawraklambi maramdi mahak haujik tapna kari tawgani karamba mafamda urine tawgani haiba fawba loina kausillaklabani aduga magi body gi control asisu masana tawba kari amata ngamdre Chelsuna prap Sujingi manakta sangsinduna magi fruit adu lawthoktuna magi makhong adu taithokpirambi mathangi sinda Chelsuna Sujin adubu mayumda puduna laami aduga yamna fajaraba yumgi model amabu makhoi ani punna yengminaduna leirami mafam asida leiriba model asi makhoi ani na yamna pamjaba yum amani asumna leiba matam asida Sujinsu aduki matik yamna haraurami adubu Chelsu matam asida yamna sauningami maramdi Sujinna asumna hairaklambi aina nangbu yamna nungsi adubu mana hairakliba asi Chelsugi maming kauraklamde atopa mana hanana khangnaramba nupa aduki maming oina kauraklambi asumna tawribagi maramdi Sujingi anaba asina maram oiduna mahak memory pumba loina loss oirabani Chelsuga maga loina khiba matang asi kaurabasu magi hanagi ariba memory adudi haujik fawbo kaudana adumak leiri masi khanglakpa matamda Chelsu aduki matik yamna mathwai nungairamde mapanda tholaktuna ma kaptuna leirami haujikti Chelsu su magi thabaki damak mayum asi thadoktuna chatkre Sujinna phalangda yenglakpa matamda Chelsu amadi makhoi ani naminaba photo amadi thariba singadu uba matamda masu mathwai yamna nungairaklamde maramdi mana haujik hairuriba adu laale haiba asi khanglakpadagi aduga mana maram oiduna Chelsugi mafamdasu yamna awaba kaya ama piribani asidagi Sujinna Chelsugi damak letter amabu irami aduga letter asida asumnasu irami aina nangna kaptuna leiba adu yengba pamde aduga aina nangbu aduki matik yamna nungsi adubu aigi ifamda leiriba anaba asina maram oiduna aigi wakhal asi aina control tawba ngamjadre aduga ainasu nangbu punsi supagi kauthokpa pamde nang asi aigi di pumnamakni aigi di punsini aina nangbu aduki matik yamna nungsi adu oirabasu nangna aibu ngakpiyu asumna iramduna Sujin yum asi thadoktuna chatkhirambi Chelsuna yumda halakpa matamda ma aduki matik yamna kapambi maramdi Sujinna iduna thamlamliba letter asi paruraba matungda magi thamoi machet tana kairambi Sujinna hariba wafamsing aduda mahaknadi karisu nungaitaba sauningba leite maramdi Sujingi mafamda nariba anaba asi manasu loina khanglibani maram asina mana Sujinbu aduki matiksu yamna nungsi mathangi sinda Sujingi mapana Chelsugi manakta paper amabu puduna laambi mafam asida porakliba paper asi Chelsu amadi Sujin makhoi anigi divorce letter ni mafam asida Sujinnasu masana yana divorce asi tawragani haiduna sign tawrami Chelsuna paper asi paiduna munna yenglamlaba matungda divorce paper asi loina sagai khirami aduga mana yamna sauna asumna hairambi Sujin amadi aikhoi ani kananasu lapthokna hanba yaroi asumna haiduna Sujinbu Thinabagi damak mafam akoiba aduda koyeng yengami adubu manadi Sujinbu thiba kari amata ngamdre mafam khuding chattuna mana Sujinbu koithi thirabasu phangba kauba leitabadagi police station da laami aduga Sujinbu mangkhibagi damak missing complaint ama police station da Chelsuna thangal ambi nongmagi numit amada Chelsuna magi letter box aduda letter mayam amabu thengnarambi letter sing asigi marakta Sujinna irakpa letter amabu su yaurami letter asi phaktoktuna yengba matamda asumna irami aina nangbu yamna miss tawi aduga aina letter asibu iraklibagi maram asi nang asi yamna fawa aigi damaktadi yamna matik chaba nupa amani letter asi paba matamda Chelsugi mamittagisu mapi taraklambi aduga letter asida makhatana
ꯁꯨꯖꯤꯟꯅ ꯃꯥꯎꯟꯇꯦꯟ ꯑꯃꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯦꯇꯔ ꯑꯁꯤ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯦꯜꯁꯨꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯁꯨꯖꯤꯟꯅ ꯍꯥꯏꯔꯤꯕ ꯃꯥꯎꯟꯇꯦꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯕꯤꯗ ꯃꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤꯗꯒꯤ ꯃꯥꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯖꯤꯞ ꯑꯃ ꯊꯧꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯕꯨ ꯂꯩꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯔꯁ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯦꯜꯁꯨꯅꯁꯨ ꯈꯪꯉꯝꯃꯤ ꯁꯨꯖꯤꯟꯒꯤ ꯃꯁꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯥꯕ ꯍꯦꯟꯖꯜꯂꯦ ꯍꯥꯏꯕ ꯑꯁꯤ꯫ ꯅꯔꯁ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯨꯖꯤꯜ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯃꯁꯥꯅ ꯐꯖꯅ ꯈꯪꯗ꯭ꯔꯦ, ꯑꯗꯨꯅ ꯃꯁꯥꯗ ꯐꯤꯔꯣꯟ ꯁꯦꯠꯂꯤ ꯍꯥꯏꯕ ꯁꯦꯠꯇ꯭ꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯦꯜꯁꯨ ꯑꯃꯗꯤ ꯅꯔꯁ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯅꯗꯨꯅ ꯁꯨꯖꯤꯟꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯁꯨꯖꯤꯜ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯝꯈꯤꯕ ꯐꯣꯇꯣ ꯑꯃꯕꯨ ꯐꯖꯅ ꯃꯤꯡꯁꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯦꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯖꯤꯟꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯋꯥꯈꯟꯗꯒꯤ ꯆꯦꯜꯁꯨꯕꯨ ꯀꯥꯎꯗꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯤ꯫ ꯆꯦꯜꯁꯨꯅꯁꯨ ꯁꯨꯖꯤꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤ, ꯁꯨꯖꯤꯟꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯜꯁꯨꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯟꯗꯒꯤ ꯆꯦꯜꯁꯨꯕꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯂꯥꯞꯊꯣꯛꯈꯤꯕ ꯑꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯎꯅꯕ ꯃꯤꯡꯁꯦꯟ ꯃꯃꯥꯡ ꯑꯁꯤꯗ ꯊꯦꯠꯆꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯐꯣꯇꯣ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯆꯦꯜꯁꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯔꯁ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯐꯣꯇꯣ ꯀꯌꯥ ꯃꯔꯣꯝ ꯑꯃꯕꯨꯁꯨ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯣꯇꯣ ꯑꯁꯤ ꯈꯛꯇꯕꯨ ꯃꯥꯅ ꯊꯦꯠꯆꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤꯗꯤ ꯆꯦꯜꯁꯨ ꯑꯃꯗꯤ ꯁꯨꯖꯤꯟ ꯃꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯕꯨꯛ ꯑꯃꯕꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯆꯦꯜꯁꯨꯒꯤ ꯁꯛꯇꯝ ꯑꯁꯤ ꯁꯨꯖꯤꯟꯅ ꯌꯦꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯂꯤꯕ ꯑꯁꯤ ꯆꯦꯜꯁꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯐꯦ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯆꯦꯜꯁꯨꯅ ꯁꯨꯖꯤꯟꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒ ꯎꯅꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯁꯨꯖꯤꯟꯅ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗ ꯅꯪ ꯑꯩꯕꯨ ꯈꯪꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯦꯜꯁꯨꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥ ꯃꯃꯤꯠꯇꯒꯤ ꯄꯤ ꯑꯗꯨ ꯈꯥꯝꯕ ꯉꯝꯗꯕꯤ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟꯅꯕꯒꯤꯗꯃꯛ ꯁꯟꯒ꯭ꯂꯥꯁ ꯑꯃꯨꯕ ꯑꯃꯕꯨ ꯎꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯖꯤꯟꯅ ꯎꯗꯅꯕꯒꯤꯗꯃꯛ ꯁꯟꯒ꯭ꯂꯥꯁ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯜꯁꯨꯅ ꯀꯞꯂꯤꯕ ꯑꯁꯤ ꯁꯨꯖꯤꯟꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯅꯔꯁ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯦꯜꯁꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯨꯖꯤꯜ ꯑꯁꯤꯕꯨ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯔꯁ ꯑꯗꯨꯅ ꯁ꯭ꯇꯣꯔ ꯑꯃꯒꯤ ꯃꯃꯥꯡꯗ ꯁꯨꯖꯤꯟ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯂꯤꯕ ꯁ꯭ꯇꯣꯔ ꯑꯁꯤ ꯁꯨꯖꯤꯟ ꯑꯃꯗꯤ ꯆꯦꯜꯁꯨ ꯃꯈꯣꯏ ꯑꯅꯤ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ, ꯁꯨꯖꯤꯟꯅ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗꯒꯤ ꯀꯣꯜ ꯗ꯭ꯔꯤꯡ ꯃꯨꯟꯗꯨꯅ ꯊꯛꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯁꯨꯖꯤꯟꯅ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝꯗ ꯊꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯜꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯦꯜꯁꯨꯕꯨ ꯎꯕ ꯃꯇꯝꯗ ꯁꯨꯖꯤꯟꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯇꯣꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯁꯨꯖꯤꯟꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯁꯨ ꯁꯨꯖꯤꯟ ꯑꯃꯗꯤ ꯆꯦꯜꯁꯨꯕꯨ ꯎꯕ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯖꯤꯟꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯂꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯆꯦꯜꯁꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯜꯁꯨꯅ ꯁꯨꯖꯤꯟꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯑꯃ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯑꯗꯨ ꯆꯠꯄ ꯃꯇꯝꯗ ꯁꯨꯖꯤꯟꯅ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗꯁꯨ ꯁꯨꯖꯤꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯜꯁꯨꯅ ꯁꯨꯖꯤꯟꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯖꯤꯟꯅ ꯆꯦꯜꯁꯨꯒꯤ ꯃꯐꯝꯗ ꯀꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯣꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯁꯨꯖꯤꯟꯒꯤ ꯃꯐꯝꯗ ꯃꯦꯃꯣꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨ ꯄꯨꯡ 3 ꯈꯛꯇꯒꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯨꯖꯤꯟꯅ ꯆꯦꯜꯁꯨꯕꯨ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯅꯤ, ꯑꯗꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯦꯜꯁꯨꯅꯗꯤ ꯁꯨꯖꯤꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯅ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯀꯩꯗꯧꯅꯨꯡꯗ ꯁꯨꯖꯤꯟꯕꯨ ꯊꯥꯗꯣꯛꯑꯣꯏ, ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫